Selmunba UKNA ama fare security force ng nganang Churachandpur PS ki manung chanba mati jangkholdagi lunja kai wifi kun kauba UKNA gi kihalaga selmunba kedar ama 9mm gi country made pistol ama amasung maru ahum ga konana fare hari TLF ki spokesperson Ginja Boljong gi yumda sakhangdaba singna nung thomjinuna landaram le Wi-Fi office ta sunung thomjilam le lan haurakibadagi atopa MLA na Churachandpur da changba losi du khona ahanba oire Imphal la leriba proof singna Churachandpur gi Nakhoi bu uba fanglakta kuide ingtappa hanjilhanaba soidana honaminasi losidiko May 3, 2023 dagi hauraklaga hojik fawbada waroshin puraktiba Manipur ki tamthiraba lanasigi manungda Churachandpur district ki nataba topa assembly constituency ki MLA na district asida changba deputy chief minister losidiko na hanba oikibaga loidina yamlaba Churachandpur gi miyamda Imphal da leriba tongan-tonganba proof singi Meeoi singna nakhoi bu uba fanglakta kuide hairaduna aikoi pumnamakna Manipur da ingtappa hanjilhanaba soidana honaminasi haina fongdokre wafam asing asi deputy chief minister losidiko na famasi painabagidama wasak loraba matungda thanglakpa Manipur da ingtappa Laknabagi Adisuba Khongchatta Churachandpur district headquarter da pangthokpa thorom amada saruk yaradunam phongdokhibani Imphal dagi helicopter na chatkiba deputy chief minister 36 AR gi helipad thunglaba matung lamka public ground da chatuna mafam aduda pangthorakiba Humpudara ga nipan suba Jomi National Day ga mari leinaba football tournament loishinbagi thorom da saruk yaki thorom aduda Churachandpur gi DC Darul Brigadier S Prashanta District Police की SP Gaurav Dogra Churachandpur की SDO Anune yauna Jomi Council ki makok thongba luchingba sing amasung yamlaba miyamna saruk yaki thoram madu deputy chief minister na hai Manipur ki mafam pumnamakta leiriba miyam gi marakta ingtappa lehenba haibasi yamna mang mathau tare fibam asi lehelaba matungda hiram khudingmakta chawkha thorang gi thabak sing paikhatkadabani wathok asina Manipur ki furuf kanglup sing butongan tahanna ba honari haiki loinana tournament asi loishinbagi thoramda saruk yakiba yamlaba miyamna onsil laduna mangna hai Imphal da leiriba tongan ba furuf ki Meeoi singna Churachandpur gi nakhoi bu uraktaba kuire haujik leiriba popular lenga asina ingtappa amasung mahusagi fibam da hanjillaktuna chawkhahanaba kanna honari hairaduna chief minister Wai Khemchana miyamda pirakpa yaifa paujal busu mangna paudamki chief minister na IDP sing issue sing hakchuna lawi amasung makhoigi yaifa thorang paikhatpada pungning changli haina su phongdoki Jisu Krishna tambiba pauktak sing paladuna mangna hai ekoi pumna mangna amukhana ingtappa hanjil halaknaba soidana honagadabani haukiba matamda soikilan kiba singdagi Khangauba loinina Kuki Nagagi wathoki matamda hakthengnakiba singning singladuna asiguma thawdo asi amuhana thoalagum se haiki amaromda sana khonabagi maru oiba palladuna deputy chief minister na hai sana khonabagi khuthangda khaktana ingtappa hanjillakpa ngamgani maramdi sport tadi lining amasong furuf yauna ngamkhai gi khenaba leite haiki hojik leiriba lenga asina sana khonabagi lamda Naha singi leiriba matik mayai bu yokhanaba honari hairaduna Churachandpur da su machin tumkhalakliba sanare kaya leiri haiki thoramasi damak chatkiba deputy chief minister na tournament loishinbagi thoramda saruk yadringa gi mangoina na minute ni furom Jomi council ga luchingba sing amasung masiga khusamna na chaliba leader singa closed door meeting amasung pangthoki mifamasi da saruk yakiba Jomi luchingba sing na IDP singi chawkha thorangi thabak paikhatpaga loinana Churachandpur da development work sing Paikhatpa amasung atopa issue kaya loishinbina wafam thamlaki deputy chief minister gi maikaidagi su wafam sing asi chief minister ga tanaraga thuba matamda kokhanaba amasung Churachandpur district ta ingtappa hanjilaknaba thabak paikhatkani haibigi thajaba piramki panba yabadi ngasi loishinkhiba humputara ga nipan suba Jomi National Day Football Tournament 2026 asi mamang thagi taraga mari dagi haurakibani tournament asigi taruk suba edition asida team kunga manga na saruk yaki aduga winner dana trophy ga konana lupa lakh ahum gi sel ga manapi ki tournament asigi final match ta Gangam Soccer amasung Jomi Football Club ani na lamba tauna kibada Gangam Soccer na goal ani amada Jomi Football Club mai kiba piki Okramibo bina MPCC gi president gi charge lawragani party amagidi MLA fawba Congress yahonda na bawaref lawram lay February 2025 tagi Manipur da tha taruk ki tangkak ani thokna thamlakhiba president rule na chahi fagadaba tha sigi taragani thoigi mamang tha sigi ahumda Manipur gi BJP gi legislative party gi leader khallaga mathangi numita anawba laingak semjagi haiduna governor da claim tawraba matungda governor na su ayaba pirakpaga president rule lauthoklaba matungda numitu da wasak lauduna linglakhiba laingak na tha sigi manga da taragani thoi suba Manipur legislative assembly gi tare suba mifam pangthokhiba numita All India Congress Committee AICC ki General Secretary KC Benugopal MP na thokpa cherol amada Congress Legislature Party CLP ki leader oirakiba Okram Ibobibu Manipur Pradesh Congress Committee MPCC ki President oina khalakhrabsu ngasi fawbada anauba President gi maikaidagi wafam mamata kangthorak triba karigino haina pauche asina party sigi President so oiramlaba ex minister amada hanglubada thuba matamda o Ibobina party President ki charge lawragani haina
ꯐꯣꯡꯗꯣꯔꯛꯂꯤ꯫ AICCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯆꯦꯔꯣꯜ ꯑꯗꯨꯗ ꯏꯕꯣ ꯕꯤꯕꯨꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯈꯜꯂꯛꯂꯒ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯈꯤꯕ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯕꯨꯅ CLPꯒꯤ ꯂꯤꯗꯔ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤꯁꯨ CLPꯒꯤ ꯗꯤꯄꯨꯇꯤ ꯂꯤꯗꯔ ꯑꯣꯏꯔꯛꯈꯤꯕ ꯀꯦ ꯔꯟꯖꯤꯠꯄꯨꯅ ꯗꯤꯄꯨꯇꯤ ꯂꯤꯗꯔꯒꯤ ꯐꯝ ꯑꯁꯤꯃꯛ ꯄꯤꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯕꯤꯛꯇꯔ ꯀꯩꯁꯤꯡ ꯑꯃꯁꯨꯡ ꯃꯪꯒꯥꯕꯥꯏ ꯐꯩꯕꯨꯅ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡ ꯑꯣꯏꯅ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ MPCCꯒꯤ ꯇ꯭ꯔꯦꯖꯔꯔ ꯑꯣꯏꯅ MD ꯐꯖꯨꯔ ꯔꯍꯤꯝ, ꯀꯦꯝꯄꯦꯟ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯑꯣꯏꯅ TS ꯂꯣꯀꯦꯁ꯭ꯋꯔ ꯑꯃꯁꯨꯡ ꯏꯂꯦꯛꯁꯟ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯑꯣꯏꯅ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯀꯦꯟꯗ꯭ꯔꯣꯕꯨ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯒꯤ ꯐꯝꯁꯤꯡꯒꯤꯗꯃꯛ ꯈꯜꯂꯛꯂꯕꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇꯒꯤ ꯆꯠꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯔꯛꯂꯕ ꯐꯥꯎꯕꯗ ꯑꯅꯧꯕ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯁꯨꯁꯤꯡꯒꯤ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯇ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ-ꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯕꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯍꯥꯏ ꯄꯥꯔꯇꯤꯒꯤ ꯐꯝꯁꯤꯡ ꯍꯣꯡꯗꯣꯛ-ꯍꯣꯡꯖꯤꯟ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯗ ꯄꯥꯔꯇꯤꯒꯤ MLA 5ꯃꯛ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ AICCꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ 2-3ꯒꯤ ꯃꯃꯥꯡꯗ ꯅꯧꯅ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯜꯂꯛꯂꯕ ꯏꯕꯣꯕꯤ ꯏꯝꯐꯥꯜꯗ ꯍꯜꯂꯛꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯧꯅ ꯈꯜꯂꯛꯄꯗ CLPꯒꯤ ꯗꯤꯄꯨꯇꯤ ꯂꯤꯗꯔ ꯑꯣꯏꯅ ꯌꯥꯎꯔꯤꯕ MLA ꯀꯦ ꯔꯟꯖꯤꯠ ꯑꯃꯁꯨꯡ ꯄꯥꯔꯇꯤꯒꯤ ꯀꯦꯝꯄꯦꯟ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ TS ꯂꯣꯀꯦꯁ꯭ꯋꯔꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯥꯎꯕꯗ ꯏꯝꯐꯥꯜꯗ ꯍꯜꯂꯛꯇꯕꯗꯒꯤ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯊꯕꯛ ꯄꯨꯅꯕ ꯆꯥꯔꯖ ꯂꯧꯗꯕꯅꯤ꯫ MLA ꯑꯅꯤ ꯑꯁꯤ AICC ꯑꯃꯁꯨꯡ MPCCꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯎꯅꯗꯨꯅ ꯋꯥꯔꯤ-ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯊꯕꯛꯇꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯊꯕꯛ ꯈꯔ ꯗꯦꯜꯂꯤ ꯑꯃꯗꯤ ꯒꯨꯋꯥꯍꯥꯇꯤꯅꯆꯤꯡꯕꯗ ꯂꯩꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯍꯌꯦꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯍꯜꯂꯛꯂꯒꯗꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯅꯧꯅ ꯈꯜꯂꯛꯂꯕ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯐꯝ ꯑꯁꯤꯒꯤꯗꯃꯛ ꯆꯥꯔꯖ ꯂꯧꯔꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯅꯧꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯄꯒꯤ ꯔꯤꯁꯦꯞꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝꯗꯤ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯁꯥꯅ ꯄꯥꯝꯖꯗꯦ ꯍꯥꯏꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 19ꯁꯨꯕ ꯃꯤꯈꯜ ꯑꯁꯤ ꯃꯊꯪ ꯆꯍꯤ 2027ꯒꯤ ꯃꯥꯔꯆꯀꯤ 3ꯁꯨꯕ ꯆꯌꯣꯜ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯂꯕꯅꯤꯅ ꯃꯤꯈꯜ ꯑꯁꯤꯒꯤꯗꯃꯛ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯂꯩꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥ-ꯑꯅꯥ ꯃꯌꯥꯝ ꯑꯁꯤ ꯌꯥꯔꯤꯕꯃꯈꯩ ꯍꯥꯟꯅ ꯀꯣꯛꯍꯟꯅꯕ ꯄꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯈꯜ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄꯗꯒꯤ ꯄꯥꯡꯊꯣꯔꯛꯂꯕꯗꯤ ꯀꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯄꯥꯔꯇꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯨꯆꯤꯡꯂꯤꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯥꯎꯕ ꯄꯟꯗꯨꯅ ꯃꯈꯣꯏꯒꯤ MLAꯁꯤꯡꯗꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯌꯥꯎꯖꯒꯦ ꯍꯥꯏꯔꯛꯂꯕꯁꯨ ꯑꯃꯠꯇ ꯂꯧꯁꯤꯜꯂꯣꯏ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯄꯥꯔꯇꯤꯒꯤ ꯑꯣꯏꯅ ꯍꯥꯟꯅꯗꯒꯤ ꯂꯧꯗꯨꯅ ꯂꯩꯔꯦ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯠꯇꯕ ꯑꯇꯩꯗꯤ ꯃꯊꯪꯒꯤ ꯃꯤꯈꯜꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯖꯒꯦ ꯍꯥꯏꯔꯛꯄ ꯐꯅ ꯌꯥꯝꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ MPCCꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯀꯨꯞꯅ ꯈꯟꯅꯔꯒ AICCꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯅꯧꯕ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯆꯥꯔꯖ ꯂꯧꯗꯨꯅ ꯊꯕꯛ ꯄꯨꯕ ꯍꯧꯔꯛꯂꯒ MPCCꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯑꯇꯣꯞꯄ ꯐꯝꯁꯤꯡ ꯄꯨꯅꯅꯕ ꯄꯥꯔꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯟꯕꯒꯤ ꯊꯕꯛꯅꯆꯤꯡꯕꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯧꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯈꯜꯂꯛꯂꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯖꯨꯟ 9, 1948ꯇ ꯄꯣꯛꯈꯤꯕꯅꯤ꯫ ꯀꯨꯝꯖꯥ 2007ꯇꯒꯤ ꯍꯧꯅ ꯊꯧꯕꯥꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯛꯂꯕ ꯃꯇꯨꯡ ꯈꯥꯡꯉꯕꯣꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ ꯊꯦꯡꯈꯥꯡ ꯈꯔꯗ ꯃꯤꯍꯨꯠ ꯑꯣꯏꯔꯛꯄ ꯌꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯨꯝꯖꯥ 2002ꯗꯒꯤꯅ 2017 ꯐꯥꯎꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ 19ꯁꯨꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯇꯥꯔꯝ 3ꯂꯛ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯨꯝꯖꯥ 2017ꯗꯒꯤꯅ 2022 ꯐꯥꯎꯕꯗꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ 3ꯂꯛ ꯁꯨꯕ ꯇꯥꯔꯝꯒꯤ ꯑꯣꯏꯅ ꯀꯨꯝꯖꯥ 2017 ꯐꯥꯎꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯗ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 8ꯒꯤ ꯃꯊꯛꯇ ꯑꯅꯧꯕ ꯗꯤꯁꯇ꯭ꯔꯤꯛ 8 ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯟꯅ ꯗꯤꯁꯇ꯭ꯔꯤꯛ 13 ꯁꯨꯍꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯆꯥꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯊꯥ ꯑꯁꯤꯒꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯥꯎꯊꯣꯛꯂꯕ ꯌꯥꯏ꯫ ꯑꯋꯥꯠꯄ ꯃꯤꯅꯤꯁꯇꯔꯁꯤꯡ ꯄꯥꯔꯇꯤ ꯑꯃꯗꯤ ꯀꯥꯡꯂꯨꯞ-ꯐꯨꯔꯨꯞ ꯌꯦꯡꯂꯒ ꯍꯥꯞꯂꯕ ꯌꯥꯔꯤ꯫ ꯀꯨꯝꯖꯥ 2025ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯆꯍꯤ ꯑꯃ ꯐꯥꯅꯤꯡꯆꯤꯠ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯂꯩꯔꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯍꯤꯁꯤꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 4 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯍꯥꯟꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯔꯨꯔꯦꯜ ꯗꯤꯚꯂꯞꯃꯦꯟꯠ ꯑꯦꯟꯗ ꯄꯟꯆꯥꯌꯇꯤ ꯔꯥꯖꯀꯤ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯝꯕ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯕꯨ ꯑꯅꯧꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯍꯧꯔꯤꯕ ꯑꯋꯥꯠꯄ ꯃꯤꯅꯤꯁꯇꯔꯁꯤꯡ ꯊꯥ ꯑꯁꯤꯒꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯞꯂꯕ ꯌꯥꯏ꯫ ꯑꯋꯥꯠꯄ ꯃꯤꯅꯤꯁꯇꯔꯁꯤꯡ BJP ꯑꯃꯁꯨꯡ ꯃꯁꯤꯒ ꯆꯨꯡꯁꯤꯟꯅꯕ ꯄꯥꯔꯇꯤ ꯑꯃꯗꯤ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ ꯀꯥꯡꯂꯨꯞ-ꯐꯨꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡ ꯌꯦꯡꯂꯒ ꯍꯥꯞꯂꯕ ꯌꯥꯔꯤ꯫ ꯁꯤꯡꯖꯃꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯥꯞꯇꯨꯅ ꯆꯥꯎꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯀꯣꯅꯣꯃꯤꯛ ꯇꯥꯏꯝꯁꯅ ꯄꯤꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯄꯥꯎ-ꯆꯦꯁꯤꯅ ꯐꯪꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯋꯥꯠꯇꯨꯅ ꯂꯩꯔꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 9 ꯑꯃꯗꯤ 12ꯗ ꯍꯥꯞꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯝꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯈ꯭ꯔꯨꯜꯒꯤ ꯂꯤꯇꯥꯟ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯣꯟꯊꯔꯒ ꯊꯥ ꯑꯁꯤꯒꯤ 18 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯋꯥꯠꯄ ꯃꯤꯅꯤꯁꯇꯔꯁꯤꯡ ꯍꯥꯞꯂꯒ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯆꯥꯎꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯂꯩꯉꯥꯛ ꯑꯁꯤ ꯆꯥꯎꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯋꯥꯁꯛ ꯂꯧꯕ ꯃꯇꯝꯗ MLA ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯑꯃꯁꯨꯡ
Losi Dikhobu Deputy Chief Minister Singh MLA Govindas Konthaujam amasung Khuraijam Loken anibuna minister oina wasak lobjarabasu minister Singh na paigadaba portfolio Singh yenthoktabana maram oiraga lengaki wild thaudang kaya yabangamdana leiribani Yumnam Khemchandbu Chief Minister oina wasak lawkhiba numit 10 ni fajilaklaba faubada lenga asigi awatpa minister Singh haptuna chauthoktab amadi wasak lawkhraba minister Singh na paigadaba portfolio Singh yenthoktabana khudongchadaba kaya mayoknaduna laklibani adumakpu India lenga na paikhalakpa khanaba thaurang thausilgi saruk ama oina hojik parliament Mifam chathariba amasung state sida nauna tholiba tungan irang sing asina maram oiraga anauba miyamgi lenga asigi awatpa minister Singh haptuna chauthokpada khudongchadaba kaya mayoknaba oigani adumakpu athuba matamda lenga asigi awatpa minister Singh amasung minister Singh na paigadaba portfolio Singh yenthokhtuna anauba lenga asi athuba matamda chauthoklagani haina thajanari state lenga ki oinadi India lenga na anauba lenga asi chauthoknabagi pirakpa tanja adu ngaiduna leiri anauba lenga asida hojikmaki oinadi Imphal East district ki oina BJP ki MLA Yumnam Khemchana chief minister Kangpupi district की ओइना बीजेपी की एमएलए नेमचा खिफगेन सेनापति डिस्ट्रिक्ट की ओइना एनपीएफ की एमएलए लोसी दिखो अनिबु डिप्टी चीफ मिनिस्टर सिंह बिष्णुपुर डिस्ट्रिक्ट की ओइना बीजेपी की एमएलए गोविंदास कोंथौजम अमसुंग इम्फाल वेस्ट डिस्ट्रिक्ट की ओइना एनपीपी की एमएलए खुराइजम लोकेन अनिबु मिनिस्टर सिंह ओइना वासक लौखिबनी हौजिक अनौबा मियामगी लेंगा असिगी लेमहौरिबा अपुनबा मिनिस्टर तारागनी थोइगी मनुंगदा तारेट असिसु डिस्ट्रिक्ट पॉलिटिकल पार्टी अमदि लेंगा असिदा यावरिबा कांगलु फुरुफ गेंगलगा हाबलबा याइ हाइनसु पानरी नौना अवाटपा मिनिस्टर सिंह हापतुना लेंगाक चाउथोरकपा असिददि बीजेपी अमसुंग मसिगा चुंगसिन्नबदा यावरिबा जेडीयू एनपीपी अमदि एनपीएफ ना चिंगबा पार्टी सिंगदगी मेंबर अमा नत्रगा अनि लौखटलगा अवाटपा मिनिस्टर सिंहबुना बीजेपी दगी हपजिलक्तुना अनौबा लेंगा असि मपुंग फाबा लेंगा अमा हेलकपा याइ हाइना पानरी नुंसिनबा नुपी कापतुना हालगा मसा मतोमता सिजखरे न्यू दिल्ली गी नोएडा गी सेक्टर 107 ना चही 38 सुरबा नुपा अमाना चही 23 सुरबी माकी नुंसिनबा नुपी अमाबो वैलेंटाइन नुमित असिदा कोइबगिदमक थोमिनरकलगा कार मनुंगदा नोंमैना मकोकता कापतुना हालगा मसा मतोमता मफम अदुमक्तदा सिजखरे हारि पुलिसना फोंदोखिबदा चिंगनानिंगाय ओइबा मओंगदा मतम सांगना कार अमा खामदुना लैरे हाइबगी पाउ फंगबदगी चतुना येंगसिलुबदा नुपा अमसुंग नुपी अदुगी असिबाक चांग थेंगनरखिबनी मखोय अनिमक कोकता नोंमै मरु पालमकी अमसुंग नुपा अदुना नोंमै अदु पाइदुना सिरमकी पुलिसना अहानबदा सुसाइड ओइगनी हाइना थाजरुरबा मतुंग मखा ताना थिबा हुमगी थबक चथबदा नुपा सिना नुपी असिबु मकोकता कापतुना हालगा मसा मतोमता मकोकता कापसिनजदुना ओइगनी हाइबा खंगमंगमकी हौजिक फाउबगी ओइनदी करी मरमगिदमक थौंग असि चथखिबनो हाइबा खंगमंगमजि हाइरि थागी ग्रहण यावसंग नुमिता थागी मचु गांगसंग गांगना उगदौरी इंडिया की यामना मरुओइबा कुमहै अमा ओइरिबा यावसंग नुमिता थागी ग्रहण तौबा मरमना थागी मचु गांगसंग गांगना उगदौरी मार्च 3 गी नुंगथिल पुंग 3 मिनिट 19 ताबा मतमदगी हौरगा नुमिदांग पुंग 3 मिनिट 48 फाउबा थागी ग्रहण तौगदौरी लूनर इक्लिफ असि इंडिया की मफम अयामबदगी उबा फंगनी ग्रहण लाकपा हौख्रबा मतुंग मिनिट 59 लेरगा गांगसंग गांगना उगदौरिबा थागी मचु असि दिल्ली मुंबई असम बेंगल नागालैंड अमदी अतै स्टेट कयादा मयेक सेंगना उबा फंगनी ब्लड मून हाइना खंगनाबा थवोंग असि मतौ करमना उगदौरिबनो हाइबगी मतंगदा रिपोर्ट अमना हाइ नुमितकी मंगाना मालेमगी नुंगसितकी कुयोम फावरकपा मतमदा हिगोक अमसुंग असंगबा मचुना चिंगबा वेवलेंथ टेनबा मचु सिंग चाइथोखिगनी वेवलेंथ सांगबा अंगांगबा अमसुंग कोमला मचुना मालेमगी अकोइबदा लेदुना थादा मंगाल फंगहनबा मरमना थागी मचु गांगसंग गांगना उगदौरिबनी नेशनल एरोनॉटिक एंड स्पेस एडमिनिस्ट्रेशन नासा की रिपोर्ट अमना हाई थागी ग्रहण तौबा मतमदा नुमितकी मंगाल पुंबा पृथ्वीना खंजिन्दुना थंबा मरमना थागी लेमाय यौबंगमदे थागी लेमाय यौरिबा मंगालसिंग अदु मालेमगी कुयोम कया फावरबा मतुंगदा यौखिबनी नासा की रिपोर्ट मतुंगिना मार्च 9 दा बेनस अमसुंग सेंटर नक्सिनरकदबा मरमना नुमित असिदा प्लानेट अनिमक पृथ्वीगी लेमायदगी उबा फंगनी हाइरि मार्च 3 दा थोकदरिबा थागी ग्रहण असि ख्वाइदगी मयेक सेंगना उबा फंगदरिबा मफमदी पैसिफिकनी नुमित असिगे अहिंग नुंगाई चपचाना पैसिफिक ता लैबा मियामना मचु ओलबा थागी सक्ता मयेक सेंगना उबा फंगनी थागी ग्रहण येंगबदा ख्वाइदगी मयेक सेंगना उबा फंगदबा मफमसिंगी मतंगदा रिपोर्ट अमना हाइ पृथ्वीना नुमित अमसुंग थागी मरक्ता चपचाना लैरबा मतमदा थागी ग्रहण तौगनी मतमदुदा थागी मसक मयेक सेंगना उबा फंगदे ममांगैगा मानदबा मौंगदा हंदकी ओइनदी ग्रहण तौरिङै मनुंगदा थागी मचु गांगसंग गांगना उबा फंगनी नोंचुक थंगबा एशिया अमसुंग ऑस्ट्रेलिया की मफम पुमनमक्ता मार्च 3 की लूनर इक्लिफ मपुंग फाना उबा फंगनी इंडिया की ओइना मफम खरदा मयेक सेंगना उबा फंगलबसु मयेक सेंगना उबा फंगदबा मफम खरा यावगनी अफ्रीका अमसुंग यूरोप लोमददी लूनर इक्लिफ उबा फंगलोय सेंट्रल एरिया अमसुंग साउथ अमेरिका की ओइनदी सरुक खरा खक उबा फंगनी हाइना रिपोर्ट अमना फोंदोकली
ꯊꯥꯅꯤꯜ ꯅꯨꯃꯤꯠꯇ ꯍꯦꯛ ꯊꯣꯛꯄ ꯂꯨꯅꯔ ꯏꯀ꯭ꯂꯤꯞꯁ ꯑꯁꯤ ꯅꯠꯇꯕ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯚꯦꯅꯁ ꯑꯃꯁꯨꯡ ꯁꯦꯇꯔꯟ ꯄ꯭ꯂꯥꯅꯦꯠ ꯑꯅꯤꯃꯛ ꯄꯨꯟꯅ ꯎꯕ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯩꯒꯗꯧꯔꯤ꯫ ꯃꯥꯔꯆ 9ꯗ ꯄ꯭ꯂꯥꯅꯦꯠ ꯑꯅꯤ ꯅꯛꯁꯤꯟꯅꯔꯛꯀꯗꯕ ꯃꯔꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯄ꯭ꯂꯥꯅꯦꯠ ꯑꯅꯤꯃꯛ ꯃꯇꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯥꯒ ꯆꯨꯔꯨꯞꯀ ꯄꯨꯟꯅ ꯊꯛꯃꯤꯟꯅꯕꯗ ꯀꯦꯟꯁꯔ ꯑꯣꯏꯔꯛꯄꯒꯤ ꯆꯥꯡ ꯋꯥꯡꯏ꯫ ꯆꯥꯒ ꯆꯨꯔꯨꯞꯀ ꯄꯨꯟꯅ ꯊꯛꯃꯤꯟꯅꯕꯅ ꯑꯦꯁꯣꯐꯦꯒꯁꯇ ꯀꯦꯟꯁꯔ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯦꯁꯣꯐꯦꯒꯁ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯈꯅꯥꯎꯗꯒꯤꯅ ꯆꯈꯥꯎ ꯐꯥꯎꯕꯗ ꯆꯤꯟꯖꯥꯛ ꯄꯨꯁꯤꯟꯈ꯭ꯔꯤꯕ ꯐꯨꯗ ꯄꯥꯏꯞ ꯑꯗꯨꯕꯨꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯆꯥꯒ ꯆꯨꯔꯨꯞꯀ ꯄꯨꯟꯅ ꯊꯛꯃꯤꯟꯅꯕ ꯃꯇꯝꯗ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥ, ꯂꯪꯁꯀꯤ ꯀꯦꯟꯁꯔ ꯑꯃꯁꯨꯡ ꯆꯈꯥꯎꯗ ꯑꯜꯁꯔ ꯇꯧꯍꯜꯂꯛꯄ ꯌꯥꯏ꯫ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯆꯥ ꯊꯛꯂꯤꯉꯩꯗ ꯆꯨꯔꯨꯞ ꯊꯛꯄ ꯇꯥꯔꯕꯗꯤ ꯑꯦꯂꯤꯃꯦꯟꯇꯔꯤ ꯀꯦꯅꯦꯜꯒꯤ ꯁꯦꯜ ꯄꯨꯝꯅꯃꯛ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯀꯦꯟꯁꯔꯒꯤ ꯔꯤꯛꯁ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯆꯤꯟꯖꯥꯛ ꯃꯈꯜ ꯈꯔꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯃꯍꯥꯎ ꯍꯦꯟꯒꯠꯍꯟꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯄꯤꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯍꯟꯕ ꯌꯥꯎꯏ, ꯑꯗꯨꯕꯨ ꯑꯈꯟꯅꯕ ꯆꯤꯟꯖꯥꯛ ꯃꯈꯜ ꯈꯔꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯁꯣꯛꯍꯟꯕ ꯊꯦꯡꯅꯩ ꯍꯥꯏꯔꯤ꯫ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯥꯒ ꯆꯨꯔꯨꯞꯀ ꯄꯨꯟꯅ ꯊꯛꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯁꯨ ꯑꯃꯅꯤ꯫ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯆꯥ ꯀꯞ ꯑꯃ ꯊꯛꯂꯤꯉꯩꯗ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯤꯡꯕꯒꯤ ꯍꯩꯅꯕꯤ ꯂꯩ꯫ ꯃꯁꯤꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕꯒ ꯂꯣꯏꯅꯅ ꯏꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯍꯜꯂꯤ ꯍꯥꯏꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯊꯥꯖꯅꯩ꯫ ꯑꯦꯅꯥꯂꯤꯁ ꯑꯣꯐ ꯏꯟꯇꯔꯅꯦꯜ ꯃꯦꯗꯤꯁꯤꯟꯗ ꯐꯣꯡꯂꯛꯄ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯆꯈꯥꯎ ꯍꯥꯡꯂꯤꯉꯩꯗ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯊꯛꯂꯕꯗꯤ ꯐꯨꯗ ꯄꯥꯏꯞ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯦꯁꯣꯐꯦꯒꯁꯀꯤ ꯁꯦꯜꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤ꯫ ꯃꯇꯝꯗꯨꯗ ꯆꯨꯔꯨꯞ ꯑꯃꯨꯛ ꯊꯛꯆꯤꯜꯂꯕꯗꯤ ꯁꯦꯜꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤ ꯆꯥꯡ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯡꯈꯠꯍꯜꯂꯤ, ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯟꯁꯔ ꯐꯥꯎꯕ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯍꯥꯏ ꯆꯥ ꯊꯛꯄ ꯃꯇꯝꯗ ꯑꯈꯟꯅꯕ ꯑꯦꯁꯤꯗ ꯑꯃ ꯆꯈꯥꯎꯗ ꯊꯣꯔꯛꯏ, ꯃꯗꯨꯅ ꯆꯥꯕ ꯇꯨꯝꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯏ, ꯑꯗꯨꯕꯨ ꯆꯈꯥꯎ ꯍꯥꯡꯂꯤꯉꯩꯗ ꯀꯥ ꯍꯦꯟꯅ ꯊꯛꯂꯕꯗꯤ ꯀꯦꯐꯤꯟꯅ ꯆꯈꯥꯎꯒꯤ ꯂꯥꯏꯅꯤꯡꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯤ꯫ ꯆꯨꯔꯨꯞꯇ ꯌꯥꯎꯕ ꯅꯤꯀꯣꯇꯤꯟꯅ ꯆꯥꯗ ꯌꯥꯎꯕ ꯀꯦꯐꯤꯟꯒ ꯄꯨꯜꯂꯒ ꯃꯤꯑꯣꯏꯕꯗ ꯀꯣꯛ ꯆꯤꯛꯄ ꯑꯃꯗꯤ ꯀꯣꯛ ꯉꯥꯎꯕꯅꯆꯤꯡꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯥꯡ ꯅꯥꯏꯅ ꯆꯨꯔꯨꯞ ꯊꯛꯄ ꯃꯤꯑꯣꯏꯁꯤꯡ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯔꯤꯛꯁ ꯆꯥꯗ 9 ꯍꯦꯟꯒꯠꯂꯛꯏ ꯑꯃꯁꯨꯡ ꯄꯨꯟꯁꯤꯕꯒꯤ ꯃꯇꯝ ꯆꯍꯤ 10 ꯂꯣꯝ ꯇꯦꯟꯁꯤꯜꯍꯜꯂꯤ꯫ ꯃꯅꯤꯜ ꯀꯥꯕ ꯃꯈꯩ ꯁꯥꯕ ꯆꯥꯅ ꯃꯤꯑꯣꯏꯕꯒꯤ ꯂꯪꯁ ꯁꯣꯛꯍꯟꯕꯒꯤ ꯈꯨꯗꯝ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯁꯥꯡꯅ ꯑꯁꯥꯕ ꯆꯥ ꯊꯛꯂꯕꯗꯤ ꯂꯪꯁꯇ ꯀꯦꯟꯁꯔ ꯑꯣꯏꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯂꯥꯏꯅꯥ ꯀꯌꯥꯃꯔꯨꯝꯁꯨ ꯄꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯆꯥꯒ ꯆꯨꯔꯨꯞꯀ ꯄꯨꯟꯅ ꯊꯛꯃꯤꯟꯅꯕꯗ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡꯗꯤ ꯊꯃꯣꯏꯒꯤ ꯂꯥꯏꯅꯥ ꯑꯣꯏꯍꯜꯂꯛꯄ, ꯑꯦꯁꯣꯐꯦꯒꯁꯀꯤ ꯀꯦꯟꯁꯔ, ꯈꯅꯥꯎꯒꯤ ꯀꯦꯟꯁꯔ, ꯂꯪꯁꯀꯤ ꯀꯦꯟꯁꯔ, ꯐꯤꯅꯨꯡꯒꯤ ꯍꯛꯆꯥꯡ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄꯒ ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯕ, ꯆꯈꯥꯎꯗ ꯑꯜꯁꯔ ꯇꯧꯔꯛꯄ, ꯈꯨꯠ ꯈꯣꯡꯗ ꯆꯥꯊꯠꯂꯛꯄ, ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯊꯔꯛꯄ, ꯕ꯭ꯔꯦꯟ ꯑꯃꯗꯤ ꯍꯥꯔꯠ ꯁ꯭ꯇꯔꯣꯛꯀꯤ ꯔꯤꯛꯁ ꯍꯦꯟꯒꯠꯂꯛꯄ, ꯄꯨꯟꯁꯤ ꯇꯦꯟꯁꯤꯜꯍꯟꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯆꯥ ꯀꯞ ꯑꯃ ꯊꯛꯂꯤꯉꯩꯗ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯤꯡꯕ ꯍꯩꯅꯕꯤ ꯊꯝꯅꯩ, ꯑꯗꯨꯕꯨ ꯍꯩꯅꯕꯤꯁꯤ ꯄꯥꯛ ꯍꯦꯛ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯈꯪꯅꯗꯦ꯫ ꯆꯥꯗ ꯌꯥꯎꯕ ꯀꯦꯐꯤꯟ ꯑꯃꯁꯨꯡ ꯆꯨꯔꯨꯞꯇ ꯌꯥꯎꯕ ꯅꯤꯀꯣꯇꯤꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏꯕꯅ ꯍꯩꯅꯕꯤ ꯑꯁꯤ ꯄꯥꯛ ꯍꯦꯛ ꯊꯥꯗꯣꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯐꯦꯁꯟꯒꯤ ꯃꯑꯣꯡꯗ ꯆꯨꯔꯨꯞ ꯊꯛꯄ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯨꯔꯨꯞ ꯊꯛꯄꯒꯤ ꯈꯨꯗꯣꯡꯊꯤꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ꯫ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯍꯦꯛ ꯆꯝꯈꯠꯄ ꯃꯇꯝꯗ ꯀꯦꯃꯤꯀꯦꯜ ꯃꯈꯜ ꯂꯤꯁꯤꯡ ꯀꯌꯥꯃꯔꯨꯝ ꯊꯥꯗꯣꯔꯛꯄ ꯃꯔꯝꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯦꯜꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯥꯡ ꯇꯥꯛꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯑꯦꯅꯥꯂꯤꯁ ꯑꯣꯐ ꯏꯟꯇꯔꯅꯦꯜ ꯃꯦꯗꯤꯁꯤꯟꯒꯤ ꯔꯤꯄꯣꯔꯠꯅ ꯐꯣꯡꯗꯣꯛꯂꯤ꯫